ꯀꯅꯥꯝ ꯌꯥꯎꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯟ ꯀꯩꯅꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯄ ꯁꯤꯗ ꯅꯪꯅ ꯀꯩꯒꯤꯅ ꯀꯩꯔꯨ ꯂꯩꯒꯦ ꯍꯣ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯍꯣ ꯍꯣ ꯌꯥꯝ ꯁꯥꯎꯔꯞꯅ ꯍꯥꯏꯔꯦꯗꯩꯀꯣ ꯅꯪ ꯆꯠꯂꯣ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯅꯪ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯅꯪꯕꯨ ꯂꯩꯍꯧꯔꯗ꯭ꯔꯅꯦ ꯂꯩꯍꯧꯒꯦ ꯑꯩ ꯑꯁꯤꯅ ꯑꯩ ꯅꯌꯨꯝꯐꯥꯎꯗꯤ ꯊꯤꯟꯅꯤꯡꯕꯅꯦꯍꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨ ꯁꯥꯎꯅꯨꯀꯣ ꯑꯩ ꯁꯠ ꯆꯠꯂꯨꯔꯒ ꯂꯥꯛꯀꯦ ꯀꯣ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯍꯣ ꯑꯗꯨꯝ ꯂꯥꯛꯑꯔꯣꯏ ꯍꯌꯦꯡꯗꯣ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯆꯪꯉꯨꯀꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯗꯣꯛꯀꯦꯀꯣ 이만하면 ꯍꯜꯂꯣ ꯍꯥꯎ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯅꯤ ꯁꯤꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯒꯩꯔꯣ ꯑꯩꯈꯣꯏ ꯁꯥꯏꯠ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯅ ꯇꯧꯁꯤꯜꯂꯒꯦ ꯉꯥꯏꯈꯣ ꯐꯣꯟ ꯂꯥꯛꯑꯦ ꯇꯣꯝꯕꯤ ꯐꯣꯟ ꯂꯥꯛꯑꯦ ꯑꯝꯇ ꯊꯝꯃꯨꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯎ ꯑꯩ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯄꯅꯦꯕ ꯑꯗꯣ ꯍꯜꯂꯛꯄꯩꯗꯣ ꯒꯥꯔꯤꯗꯣ ꯂꯥꯛꯇꯕ ꯑꯗꯣ ꯑꯝꯇ ꯂꯧꯕ ꯂꯥꯛꯄꯤꯒꯦꯔꯥ ꯍꯣꯏ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯐꯔꯦ ꯅꯪꯅ ꯇꯧꯔꯛꯄꯒ ꯑꯩꯅ ꯎꯅꯤꯡꯅꯦꯕ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯍꯥꯏꯕ ꯐꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯨꯔꯨ ꯈꯣꯏ ꯃꯥꯒꯨꯝꯅ